Tripura ki Agartala Manipuri Cultural Center ama sanabagi dama ngasidagi chahi kuntrarong ki mamangda matamadugi Manipur ki Chief Minister R.K. Jayachandra masa laktuna urep uyum tauram labasu ngasi fawba saba haudana leiramle masigi mathakta Tripura da leiriba Manipuri sing Tripura lenga ki employee oibagi chang nemba amadi sufom nompham leitabana maram oiraga mafam aduda khundaba ngamdabadagi Pibam that lady, Maram Asina, Manipur Lengak Amadi, Manipur CSO sing Namakoibu Mating Pangbina Bapung Chingselakli. Oyam Liba Film Masi Impact News na Tripuragi Agartalada, Chatuna Mafum Aduda, Kundariba Maite Singa, Haktengana, Unaruba Matamda, Tengarakibani. Impact News Kanana Unabaduda Putiba Welfare and Culture Society, Tripuragi Secretary Sinam Deepak Nahai, Haukiba in Kumjalising Amaga Chamapan, Marifuta, Nipangi, October, Tang, Tarago Humdoi, the Agatalagi, Aboy Nagargi, Puchiba Sanglenda, Manipuri Culture Center, Sanaba Matam, Adugi, Manipuri Chief Minister R.K. Jayachandra Urip, Uyung Torom Labasu, Ngasi Fauba, Machi, Lengtan Lady, Luna, Manipurama di Atai State Singdagi, Lakpa, Maite Sing, na Tripura, the Lakpa Matamda, Laifam Chapam Kudong Cha, the Bakaya Mayok Naribasi, Koknaba, Agartalada, Manipuri Vavan, Ama Atuba Matamda, Sabiyu Haiduna. Manipur da Chief Minister Oikiba Singda memorandum kaya pisinduna taksin kiba laikre amadi Tripura da laklamba Manipur gi MP amadi Minister kyanasu Tripura da Manipuri Bhavan amadi Manipuri Cultural Center asi sabada makhoi gi angamba mateng pangani haina thajaba kaya piram labasu makhoina Manipur yaukraga hairamba wafam sing adu kaukibana maram oiraga ngasi fauba thabakta onthoktri Asumna Tripura ki maite sing na atopa lamdagi lakpa miyoi singbu matik chaba laifam thamba ngamdaba namaram oiraga thengnarakliba khudong chadaba kaya asi yengduna athuba matamda Manipur lengak na Tripura da Manipur Bhavan ama semgat piu haina lengak ki pungning chingsilakli Manipur government bu koina myam hajare 10 years ore mani koina ri chithi su jam pi gare honorable Chief Minister hale madu ibu bi sing ko pigi madulorga hoji N Biren Singh mananiya Mukhamantri Maundu Kochana Anirak Pangarure, Maundu Konas JPB, Tripura Siga, Kogi Abhaynagar Sako Jaga Pirage, Amaga Manipur Bhavon, Maga Sabiroina. Kayuna Havadi, Asiga Jam Manipur Gimi, Koi Tripura Jam Lakale, Uji, Jekuna Tabaki Hairu, Laritam Bahairu, Sarbiski Haru Jam Lakale, Koibusulai, Siga, Tripura Siga, Madugi, Kumiti Masagala Agas, Siga Leviga Pangaresiga, Kaileni Hotel. Hotel le su khoge sakmana badina sakmana de hotel ge malik ka samoi su leiba khotpa do acha po su phangdabina khoi acha po chaba mite gi chaba sing do budi moi leiba su jamna arakte Amarom da Tripura gi Manipuri sing na mafum da khunda laita na bahon abada thengari ba awaba singi matang da mahang na makha tarduna Hauzik Tripura da leiba naharol sing na government ki thabak yauna sel marang kaina thokpa yaba thabak sing ningthina Pangdabadagi achoba khudong chadaba kaya mayoknare masina maram oiraga hana maitei marang kaina leiramba khul kya da maitei mutharakpa amadi yum hongdokna ba kya yaure maram masina Manipur lengangna amadi Manipur leiriba tongan ba CSO singna Tripura da khundari ba maitei singbu nushibiduna senmitlon laihanana ba matam gi oiba fisalon sa amadi khutsa hainabagi training sing PB na ba akhanaba thorang ama sinbiu haike Manipur government na akhoigi angang sinjibu ko thabak tambage na amaga center semiradi vocational training 1 year hairu fee sabagi atesu bamboo gi achapo sabagi metegi kari lebodo ko metegi achar semai jamna khoi sige jamna choli metei po jam sitli madu singje ko khuni sabagi metegi madu singdo asege amaga semiradi center amaga mogi vocational training hairu atoba Manipur government na hairene Manipur da puge mogi pura mogi tambirake madusu khoisiga taunamgani mado already akhoigi unemployed person youth lady singsi kogi metegi mado hingani